चलिबा थासिगी तरेतगी हौरदुना इंडो म्यांमार ngamkhai paringi manakta leiba Manipur gi underground organization singi camp singda Myanmar based toba People's Defense Force PDF amasung Kuki National Army Burma KNAV gi combined team na lep tana attack chatharakpadagi nakalani gi marakta akan mamongda khut thokna rakraba matung revolutionary gi lanmi singlo People Liberation Army PLA na chathakiba attack amada KNAV gi cadre mari hatlaga makoina season aramba AK-56 rifle ama amasung drone nama fagat khre hairi pawsin hai khut thokna bagi thodo si ngarang nongalam daida yumno nariba Myanmar gi Myanda haina khangnaba mafam amada leiba Kuki Tanan Kuki khulda thokibani hairi khul asida leiramba KNAV gi camp singda PLA gi lanmi singna afaba makhal gi khulai sing season aduna attack chathakibani hairi nakalani gi maikaida akan bamongda pung amarom khut thokna ki hairi amarom da thodo asi Manipur da base toba la lup singi apun batim amaga KNAV ga khut thokna kibani su hairi me da le shigo ngalo चलो 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 खा चुने चलो सो करने बा